ꯍꯧꯈꯤꯕ ꯆꯍꯤ 2025 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯂꯩꯈꯤꯕ ꯇꯦꯟꯁꯟ ꯀꯌꯥ ꯑꯃ ꯂꯩꯈꯤꯕ ꯆꯍꯤ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ 2026ꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯅꯧꯕ ꯁꯥꯐꯕ ꯈꯔ ꯂꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯡꯁꯤꯡ ꯍꯪꯅꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯜꯕ ꯀꯌా ꯑꯃ ꯆꯠꯊꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯁꯥꯎꯗꯔꯟ ꯁ꯭ꯄꯦꯌꯔ ꯂꯣꯟꯆ ꯇꯧꯗꯨꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯊꯥꯎꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯥꯔꯕ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕ ꯇꯥꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯣꯡꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯑꯃꯦꯔꯤꯀꯥ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯕ ꯂꯥꯟꯐꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯑꯃ ꯊꯝꯂꯕ ꯃꯇꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯖꯍꯥꯖ ꯑꯃ ꯗ꯭ꯔꯒ ꯄꯨꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ, ꯖꯍꯥꯖ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯨꯅ ꯖꯍꯥꯖꯁꯤꯡ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯨꯒꯥꯏꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯇꯣꯞ ꯇꯣꯞꯄ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯕꯣꯝꯕꯤꯡ ꯆꯠꯊꯕ ꯍꯧꯔꯛꯈ꯭ꯔꯦ꯫ 3 ꯖꯅꯋꯥꯔꯤ 2026ꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ ꯑꯃꯗꯒꯤꯅ ꯑꯅꯤ ꯈꯔ ꯍꯦꯟꯕ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯅꯨꯛ ꯍꯦꯂꯤꯀꯣꯞꯇꯔꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯕꯣꯝꯕꯤꯡ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯅꯔꯛꯂꯤ꯫ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕ ꯇꯥꯝ ꯑꯁꯤꯗ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯅꯈꯤꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨꯗ ꯌꯨ.ꯑꯦꯁ.ꯑꯦꯅ ꯀꯔꯤꯒꯨꯝꯕ ꯚꯦꯅꯦꯖꯨꯂꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯒꯠꯈꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯒ ꯄꯨꯟꯁꯤꯟꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕ ꯊꯣꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯐꯣꯇꯣꯅꯆꯤꯡꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯗ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛꯇꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯈꯤꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄ, ꯑꯦꯁꯀꯦꯂꯦꯁꯟꯒꯤ ꯑꯣꯏꯕ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯣꯏꯕ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯕ ꯊꯧꯗꯣꯛ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒ ꯕ꯭ꯔꯣꯗꯅꯤ ꯍꯥꯏꯕ ꯖꯍꯥꯖꯁꯤꯡ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯥꯎꯅꯆꯤꯡꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯖꯍꯥꯖꯁꯤꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟꯐꯝ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯁꯦꯡꯁꯟꯁꯤꯡ ꯑꯗꯨꯕꯨ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯁꯦꯗꯣ ꯐ꯭ꯂꯤꯠꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯁꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯛꯄꯅ ꯔꯁꯤꯌꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯌꯨ.ꯑꯦꯁꯀꯤ ꯃꯊꯛꯇ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡꯒꯤ ꯐꯥꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥ ꯑꯃ ꯊꯝꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯐꯣꯡꯅ ꯂꯦꯞꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯆꯥꯏꯅꯥꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯚꯣꯏ ꯑꯁꯤꯒ ꯎꯅꯗꯨꯅ ꯉꯔꯥꯡ ꯑꯁꯤ ꯀꯔꯀꯁꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯛꯈꯤꯕꯒꯅꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯔꯀꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ, ꯀꯦꯄꯤꯇꯦꯜꯗꯒꯤ ꯍꯧꯔꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯑꯣꯏꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯕ ꯔꯨꯠ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯀꯣꯂꯥꯞꯁ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ
country asigi capital oiriba Caracas hairiba mafam asigi oiba maru oiba mafam kya ama attack chathakre anishuba asina Ferte Tuina hairiba Venezuela gi khwaidagi yamna chawba maru oiba military gi oiba complex ama oiriba mafam asida akanba moongi oiba attack chathaki Mathangdana La Carlota hairiba Venezuela gi capital la leriba khwaidagi yamna chawba khwaidagi maru oiba Venezuela lanmi gi oiba military gi oiba airbase asi attack chathaki Masiga loina loina na military gi oiba structure asi kaktana tana La Guera hairiba Venezuela hairiba country asigi makoi gi oiba export amasung import gi oiba trade ta khwaidagi yamna maru oiriba port asibu USA gi maikei gi attack adu yawan khre Masiga loina loina na El Volcan hairiba Venezuela hairiba country asigi oina khwaidagi yamna maru oina communication gi oiba role lawriba antenna asibu USA gi USA na chathaki ba attack adu thukai ki ba gi oiba reports in thorakli Hausi fawba gi oina USA ki maikei gi launch tawrakiba Operation Southern Spear gi oina chatharakliba military operation asida khwaidagi yamna chawba update ama haiba taragadi hausi fawbada USA ki maikei gi President Donald Trump na claim tawrakliba asi Nicolas Maduro hairiba Venezuela gi oiba president asi US lanmi gi maikei gi capture tawre hausi US ki makut chanduna leire ma khaktana tana ma ki macha ama sumha ki nupi imung manung mipung khuding USA na hausi fajinduna thamle haiba gi oiba wafum asi claim tawrakli adubu masi gi oiba wafum asi Chume chumde haibagi oiba wafum kya ama neringa gi oiba matam asida hauzik Venezuela gi oina leiriba Venezuela gi oina Nicolas Maduro gi mathangda leiriba Vice President oiriba Delcy Rodriguez amasung Defense Minister oiriba Vladimir Petrino Lopez hairiba MUNC gi maikei degi hauzik state of emergency lauthoklaba matungda Venezuela gi president oiriba lengaki luchingba oiriba Nicolas Maduro hairiba luchingba asi pau faunaba ngamdre maki oiba chapchaba location adu makoina khangba ngamdre maram aduna USA gi maikei degi faaba taragadi hingli haibagi oiba proof adu putho haibagi oiba wafum asi site ke amagi maikei degi demand tawnarakli Hausi nauna lakliba update asida USA gi maikei gi Venezuela da chathakiba attack asi Russia gi maikei gi international law violate tawbani haiduna yaningdaba wafum sing fongdokli masi yoiba makha taba update thoidona laktri maruoina Venezuela gi oina leiriba lengaki maikei gi USA na chatharakliba khongthang asi Venezuela gi sovereignty da singnabani haiduna United Nations athuba matamda masigi matangda mifam ama kauduna chapchaba khongthang sing lokhat piu haibagi oiba wafam sing thamlakli Mamangda Venezuela gi opposition gi oiba luchingba amasu oiriba Maria Colino Machado hairiba nupi asina Nobel Peace Prize phangba matamda lakadoriba conflict asida maki oiba role sungsoi choidana leigini haiba wafum adu hauzik chapchana uba phangle USA gi maikei gi chatharakhiba strike asida maki maikei gi US bu support tawduna chatharakliba khongthang asi achumbani haiba wafum adu fongdokli hauzik warakliba fibam asida US na tawriba plan asina mai pakpa taragadi hairiba luchingbi asina lakadoriba matam asida Venezuela gi president oirakpa yari USA gi maikei gi Venezuela da chathakiba attack asibu Cuba amasung Iran gi maikei gi suyamna kana yaningdaba wafam sing fongdokli hauzik nauna lakliba conflict asina maram oiduna Venezuela lenga ki maikei gi Venezuela hairiba country asigi oiba airspace da US gi oiba flight amata changba yaroi haiduna achingba thamkre conflict asigi manungda Venezuela hek attack tawkibaga khwaidi hena section thorang lawriba asi South American country ama oiriba Venezuela ga yumthangnariba Colombia hairiba country asigi maikei gi hauzik Venezuela ga ngamkai oiriba amasung samudra gi oiba mafam sing asida Colombia gi oiba lanmi kya ama thadoktu na makhoi gi oiba ngamkai sing ngak sena bagi damakti yamna kan hona kre Maramdi US President Donald Trump ki maikei gi Venezuela gi luchingba Nicolas Maduro gi mathangda Colombia gi luchingba asisu anishuba target ni haiba wafam asi chapchana phongdokrabani maramdi hauzik lakleba conflict asida Colombia gi oina leiriba luchingba asisu US President Donald Trump ki matakti yamna phongna challenge tawkiba even United Nations da fawba mak asi terrorist amani investigation taw haiduna phongdokhiba mi ama oibani maram asinani hauzik lakleba conflict asida Colombia gi maikei gi yamna kanna section thorang lawrakliba asi Matam kuinadagi unkhanaduna leirakliba Venezuela amasung USA gi oiba conflict asida attack chathagadra haibagi oiba wafam adu Trump ki maikei confirm ohenduna hauzik USA hairiba country asina super power ni military li mapangal kalle haibagi oiba power adu so tawduna hauzik attack chathakre ground invasion gi oiba wafam adu makti confirm oidi tawbatabu hauzik attack asi chatharablibanina masi gi oiba consequence asi kari lakadoribana o haibagi oiba anauba update kya ama lakadori madu fawba amuk ngaibinakisi